Unified Payment Interface UPI Transaction Singda ahenba fee charge tawgani haina sandorakliba paw asi aranbani amadi miyamda lanna lamjingna ba hotna ba thawngni haina Union Finance Ministry na khangalakli Ministry asina X thagalakpa post amana hai UPI transaction singda merchant discount rate MDR charge tawgani haina miyamna pakhatnariba amadi claim kya tarukliba asi aranba yumpham yaudaba amadi miyambu lanna lamjingna ba hotna bani asigumba aranba paw asina maram oiraga miyamda pukning wakhal laitada ba amadi akiba fawhale Government of India na ngasisu UPI gi khuthangda digital payment tawriba sing adu mapung phana support tawri haina su post aduna makhatari merchant discount rate MDR hairiba asi merchant singna bank real time digital transaction process tawbagi damak piba fee housing UPI amasung Rupee debit card payment MDR charge tawde masin National Payments Corporation of India ki policy amagi makhadi implement tawkhibani zero MDR regime asi senba chahi lisingani kuni thoigi budget tagi ngasi phawba chatnaduna lakli khongthang asi digital payment hena tawnaba laukhalakhiba khongthang amani Madugi mamangda merchant singna transaction sing adugi jada amagi fee pirami adumai namak retail payment ki namak UPI SC maru oiba khuthang ama oina sijinarakpa amadi rupee da transaction tawbagi changka hena hengalakpadagi expert sing the MDR laurubagi mathau tadre haina phongdorak pagaloina fee adu laukhidabani apikpa value ki UPI transaction sing asig stakeholders sing compensate taunabagi dabag Union Cabinet na lupa crore lising amaga chamngagi incentive scheme haudokhibani adumay namak hausik laklibe UPI transaction gi masing asiga lengang na haudoklibe scheme gi senpa maduga janaba watli haina FinTech campaign sing na nungdang ba phongdorak khibadi laikhrabani Reserve Bank of India ki senpa chahi lising ni kun mangagi gi chahi gi report ki matung ina lebak sin batung na digital payment ki chang hengalakli sahi amada UPI ki khuthang da lupa billion 185.8 ki chang da transaction tawba thengnare masi senba chahi lising ni kun mari ki lupa billion 131.1 oikhiba adudagi cha da 41.7 ki chang da hengatle haina so report na makhatari